ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯦꯟꯇꯤ ꯄꯦꯄꯔ ꯂꯤꯛ ꯕꯤꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯆꯨ ꯃꯤꯐꯝꯗ ꯑꯦꯟꯇꯤ ꯄꯦꯄꯔ ꯂꯤꯛ ꯕꯤꯜ ꯄꯨꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯀꯤ ꯑꯈꯟꯅꯕ ꯃꯤꯐꯝꯗ ꯑꯦꯟꯇꯤ ꯄꯦꯄꯔ ꯂꯤꯛ ꯂꯦꯖꯤꯁꯂꯦꯁꯟ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯕꯤꯜ ꯑꯁꯤꯗ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯁꯤꯡ ꯂꯤꯡꯈꯠꯇꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯈꯟꯅꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯎꯔꯤ ꯕꯤꯜ ꯑꯁꯤꯗ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ 5ꯗꯒꯤ 10 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯐꯥꯎꯕ ꯐꯥꯏꯟ ꯊꯤꯍꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯑꯃꯔꯣꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯅꯨꯃꯤꯠ 26ꯅꯤ ꯁꯨꯔꯕ ꯑꯦꯛꯇꯤꯚꯤꯁꯠ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯒꯨꯔꯨꯒ꯭ꯔꯥꯝꯗ ꯂꯩꯕ ꯃꯦꯗꯥꯟꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯦ.ꯄꯤ. ꯅꯟꯗ ꯑꯃꯁꯨꯡ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤꯕꯅꯤ ꯀ꯭ꯔꯣꯀꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯅꯤꯌꯟ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯐꯝ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯠꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯂꯧꯊꯣꯛꯅꯕ ꯈꯣꯡꯖꯪ ꯀꯥꯟꯁꯤꯜꯂꯛꯄꯅ ꯗꯦꯜꯂꯤꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯃꯤꯄꯥꯏꯍꯜꯂꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯌꯨꯖꯤ 2026ꯀꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈꯤꯕ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯊꯔꯛꯂꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯔꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯇꯝꯅ ꯌꯥꯅꯤꯡꯗꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯂꯨꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤꯕꯨ ꯊꯥ ꯑꯁꯤꯒꯤ 12ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯌꯨꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤꯗꯃꯛ ꯄꯨꯡ ꯈꯔ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯐꯥꯎꯕ ꯊꯝꯂꯨꯔꯕꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯃꯥꯌꯣꯛꯅꯗꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯃꯨꯔꯂꯤ ꯃꯅꯣꯍꯔ ꯖꯣꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA)ꯅ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯌꯨꯖꯤ 2026ꯀꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯈꯔꯒꯤ ꯄꯦꯄꯔꯁꯤꯡ ꯂꯤꯛ ꯑꯣꯏꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯌꯨꯅꯤꯌꯟ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟꯕꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯅꯝ ꯋꯥꯡꯆꯨꯛ ꯈꯛꯇ ꯅꯠꯇꯅ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ (CJP)ꯅ ꯂꯨꯆꯤꯡꯕ ꯈꯣꯡꯖꯪꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯝꯈꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯚꯦꯇꯔꯥꯟ ꯂꯤꯗꯔ ꯃꯨꯔꯂꯤ ꯃꯅꯣꯍꯔ ꯖꯣꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯁꯛꯅꯥꯏꯔꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯕꯤꯀꯁꯤꯠ ꯚꯥꯔꯠꯀꯤ ꯄꯥꯟꯗꯝꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯇꯣꯉꯥꯟ ꯇꯥꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯥꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 94 ꯁꯨꯈ꯭ꯔꯦ ꯑꯁꯥꯝꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯆꯥꯎꯅ ꯁꯤꯍꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 94 ꯁꯨꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯗ ꯂꯦꯞꯇꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄ ꯃꯔꯝꯅ ꯃꯤꯑꯣꯏ 3,8.12 ꯏꯆꯥꯎ ꯃꯥꯌꯣꯛꯅꯗꯨꯅ ꯑꯋꯥꯕ ꯅꯪꯂꯤ ꯍꯥꯏꯅ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ (ASDMA)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯥꯝꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁꯤꯕꯁꯥꯒꯔꯗ ꯃꯤꯑꯣꯏ 4 ꯑꯃꯗꯤ ꯆꯔꯥꯏꯗꯤꯑꯣꯗ ꯃꯤꯑꯣꯏ 2 ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ASDMA ꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯁꯤꯕꯁꯥꯒꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 3,03.65 ꯏꯆꯥꯎ ꯑꯁꯤꯅ ꯁꯣꯛꯍꯜꯂꯤ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯤꯑꯣꯏ 8,000,000.12 ꯁꯣꯛꯍꯜꯂꯤꯕ ꯑꯁꯤꯗ ꯔꯤꯚꯦꯅ꯭ꯌꯨ ꯁꯥꯔꯀꯜ 38 ꯒꯣꯂꯥꯘꯥꯠ ꯍꯣꯖꯥꯏ ꯀꯃꯔꯨꯞ ꯆꯔꯥꯏꯗꯤꯑꯣ ꯖꯣꯔꯍꯥꯠ ꯗꯤꯕꯨꯒꯔ ꯁꯤꯕꯁꯥꯒꯔ ꯅꯥꯒꯥꯎꯟ ꯀꯃꯔꯨꯞ ꯃꯦꯇ꯭ꯔꯣ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯑꯃꯁꯨꯡ ꯇꯤꯟꯁꯨꯀꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯀꯨꯜ 948 ꯏꯆꯥꯎ ꯃꯥꯌꯣꯛꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯔꯤ
Sivasagar gi matung Sarai Jioda mioi lak ama dasmik marpuga taruk, Jorhat da mioi lak ama dasmik taramanga, Isawi awaba sing mayok nari hairi. Hauze Assam State asida Isauna awaba taraba singi oina relief camp samaga ahom hangdoktuna Isauna displaced oilaba mioi lising kunmari samaga kunmari laifam sapam piba haukibaga loina relief distribution center saniyang kay mga hangdoktuna awaba taraba singi mateng pangmagi tabak paikali hairi. Isao sina lau hector lising kun mga saum hundraga mga dasmik ni pugamari ising na tumjenduna mahi marong kaya mangan kre hairi.